Hello, nungsirba marup loising. Ngasidi ngasay ayuktagi nong ji suiye Canberra da. Aduna bora hauraga cha lolaga cha sena koi hainare. Aduna husi bora hauraga mayamda yanganjarake. Adum isam samba bora ne yamna morok yam saba bora nate seda gajar khara soidadana nagi kobi khara soiba khara andagi tilhau maru sidi ai tilhau maru se angobani ko kobi man ban tilhau maru soiba khara andagi padigom masuba khara hapani apadigo masuba na te padigo masoiba adagi beson cup ama andagi kai no ina hap tuide andagi machu yamde ko sta hapi je kitang ni andai padigo masuba khara padigo maru suba moro suba andagi padigo maruga andagi jiraga ngauthooga takhaira thamba khara leiba ko du khara hapsalle thum khara hana biri no khaira ni phasana kaino da ngasai mana masing sing do adudagi mahi su tholakpani ba khara and hana ising hapsan ta di kaino da pet lauthokhi basu yaena and ising do kitang yenga hape aduga phasana totlani thau khara heire duga sahalaga borado yam saw to bida khram pikna taraga dum thadaraga haure aine bora horingi manungsida ko ai isanupa na sumna kanda singju ju suri ma se mimi singju su suye ba ko ado ai je ulaktare kaino da question chelaga amada mu number recording do ngamdadana nakana madadang adum namme daga magi yy singju sine bora sine andagi aina cha su khara lon doine ba ko ai se cha se lolaga bora siga yy singju duga cha doine khoi bani bora hobo lore andagi sas lon doine ise boras hauringe da ko boras koi mo laura ga sabada kitang ngai haurabani boras phane ham tot pani ba adu kai noi ju sana brava bora hauringe da koi diam sanai andagi sas lole sa de ai tandagi ne mu kanam ta thoi aduna kap se ma khatang ni yeng Music sa thakpa loiraga ko ai garden da nong chuba lo hibagi phibam do uhalake ai laisu andagi hauri mayam do adai do rose andagi atai pambi hauri sing do kaina da
ꯅꯣꯡꯅ ꯀꯌꯥꯝꯅ ꯐꯨꯗꯠꯂꯝꯒꯦꯗꯣ ꯑꯩ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯅꯣꯡꯕꯨꯗꯤ ꯀꯟꯅ ꯆꯨꯈꯤꯕꯅꯦ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯃꯥꯡ ꯇꯥꯛꯍꯟꯕꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯒꯥꯔꯗꯦꯟꯗ ꯁꯤꯒꯤ ꯔꯣꯁꯁꯤꯡ ꯁꯤꯒꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯔꯣꯁꯅꯦꯀꯣ ꯄꯤꯌꯔ ꯗꯦ ꯔꯣꯖꯥꯟꯁꯦ ꯑꯗꯨꯒ ꯃꯅꯝꯗꯤ ꯀꯌꯥ ꯌꯥꯎꯗꯕ ꯁꯤꯁꯤꯅ ꯇꯥꯂꯨꯂꯥ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦꯀꯣ ꯑꯩꯅ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯀꯛꯑꯒ ꯊꯥꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯔꯣꯁꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯅꯦꯀꯣ ꯀꯛꯊꯠꯂꯒ ꯏꯃꯨꯡꯗ ꯚꯦꯁꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯇꯦꯕꯜꯗ ꯀꯩꯗ ꯊꯝꯕꯗꯅꯦꯀꯣ ꯁꯤꯁꯦ ꯌꯥꯝ ꯀꯨꯏꯅ ꯆꯠꯂꯦꯕ ꯁꯤꯁꯦ ꯑꯗꯣ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯃꯣꯏꯗꯤ ꯀꯌꯥ ꯃꯇꯝ ꯀꯨꯏꯅ ꯆꯠꯇꯦ ꯁꯤꯁꯤꯗꯤ ꯀꯠꯇꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣ ꯀꯠ ꯐ꯭ꯂꯥꯋꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯕ ꯂꯩꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯒꯣꯜ ꯕꯅꯤꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯦ ꯈꯨꯐꯖꯁꯦ ꯃꯥꯏ ꯃꯁꯛꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯅ ꯅꯍꯥꯟꯁꯨ ꯎꯠꯈꯤꯕꯗꯣ ꯀꯤꯁꯃꯤ ꯀꯦꯠ ꯍꯥꯏ ꯁꯤꯁꯦ ꯄ꯭ꯔꯤꯛ ꯃꯤ ꯀꯦꯠ ꯀꯧꯒꯗꯕꯅꯦ ꯃꯃꯤꯡꯁꯦ ꯁꯤꯁꯦ ꯀꯩꯅꯣ ꯇꯤꯡꯈꯪ ꯈꯨꯄꯥꯟ ꯑꯃꯅꯦꯕ ꯑꯗꯒꯤ ꯁꯤꯁꯤꯅ ꯐꯣꯔꯒꯦꯠ ꯃꯤ ꯅꯣꯠ ꯃꯃꯤꯡꯁꯤꯡꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯃꯣꯏꯒꯤ ꯔꯣꯁꯁꯤꯡꯁꯦ ꯑꯩꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯑꯍꯥꯟꯕ ꯂꯥꯛꯄꯗꯀꯣ ꯃꯣꯏꯒꯤ ꯔꯣꯁꯀꯤ ꯃꯃꯤꯡꯁꯤꯡꯁꯦ ꯎꯕꯗ ꯑꯩ ꯅꯣꯛꯄꯗ ꯁꯤꯖꯥꯠꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯦꯟꯈꯔꯦꯗ ꯇꯥꯔꯦ ꯁꯤꯁꯤꯁꯨ ꯄꯤꯌꯔ ꯗꯦ ꯔꯣꯖꯥꯅꯦ ꯌꯦꯡꯉꯣ ꯁꯤ ꯐꯖꯕꯅꯦ ꯄꯩꯒꯩ ꯁꯥꯠꯂꯝꯃꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯛꯑꯕꯅꯦ ꯁꯥꯠꯄ ꯃꯇꯝ ꯂꯣꯏꯔꯕꯅꯦ ꯁꯤ ꯂꯣꯏꯅ ꯑꯩꯅ ꯀꯛꯊꯠꯂꯒ ꯏꯃꯨꯡꯗ ꯄꯨꯁꯜꯂꯗꯕꯅꯦ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯗꯤ ꯐꯤꯕꯝ ꯂꯣꯏꯅ ꯀꯥꯏꯔꯒ ꯂꯣꯏ ꯀꯦꯟꯈ꯭ꯔꯗꯕꯅꯦ ꯁꯤꯁꯤꯅ ꯇꯁꯀꯥꯟ ꯁꯟ ꯁꯤꯁꯤ ꯇꯥꯂꯨꯂꯥ ꯑꯩ ꯉꯁꯥꯏ ꯑꯍꯥꯟꯕ ꯎꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯃꯥꯅꯦ ꯁꯤꯁꯦ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯗꯒꯤ ꯀꯛꯑꯒ ꯃꯗꯨ ꯊꯥꯗꯣꯛꯄꯅꯦꯕ ꯑꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯆꯥꯎꯈ꯭ꯔꯦ ꯃꯆꯥꯗꯨꯅ ꯍꯦꯟꯅ ꯆꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯃꯥꯁꯤꯗꯒꯤ ꯃꯃꯥꯁꯤ ꯌꯥꯝ ꯊꯦꯡꯅ ꯁꯥꯠꯂꯦ ꯃꯆꯥꯗꯨꯗꯤ ꯌꯥꯝ ꯉꯟꯅ ꯁꯥꯠꯂꯦ ꯁꯤꯁꯤꯅ ꯇꯤꯖꯤꯡ ꯖꯣꯔꯖꯤꯌꯥꯁꯤ ꯂꯣꯏ ꯁꯥꯠꯄ ꯂꯣꯏꯈ꯭ꯔꯕꯅꯦ ꯂꯣꯏꯅꯃꯛ ꯄꯨꯔꯥ ꯄꯨꯡꯌꯣꯝꯒꯩ ꯁꯥꯠꯂꯝꯃꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯁꯤꯁꯦ ꯂꯣꯏꯈ꯭ꯔꯕꯅꯦ ꯃꯅꯤꯡ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯁꯤꯁꯤꯗ ꯑꯃꯨꯛ ꯂꯣꯏ ꯀꯛꯊꯠꯂꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯍꯌꯦꯡ ꯁꯦꯀꯦꯟ ꯐ꯭ꯂꯁ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯦ ꯂꯩ ꯏꯁꯤꯡ ꯃꯔꯤꯛꯁꯤꯡꯁꯦ ꯐꯖꯗ꯭ꯔꯦ ꯑꯃꯨꯛ ꯑꯗꯒꯤ ꯁꯤꯁꯤꯅ ꯋꯤꯂꯤꯌꯝ ꯃꯣꯔꯤꯁ ꯁꯤꯅ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯋꯤꯂꯤꯌꯝ ꯃꯣꯔꯤꯁ ꯁꯤꯁꯤꯅ ꯀ꯭ꯋꯤꯟ ꯑꯦꯟꯁ ꯂꯦꯁ ꯀꯧꯋꯦ ꯁꯤꯁꯦ ꯑꯩꯅ ꯅꯍꯥꯟ ꯑꯩꯒꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯗꯁꯨ ꯎꯍꯟꯈꯤꯕꯗꯨꯅꯦ ꯁꯤꯁꯦ ꯁꯤ ꯑꯍꯥꯟꯕ ꯊꯥꯕꯅꯦ ꯁꯤ ꯏꯃꯥꯟꯅꯕꯤꯅ ꯃꯔꯨ ꯄꯤꯔꯛꯑꯒ ꯍꯟꯗꯛ ꯆꯍꯤ ꯁꯤ ꯃꯔꯨ ꯂꯧꯗꯣꯏꯅꯦ ꯑꯗꯨꯒ ꯆꯥꯏꯊꯣꯛꯑꯒ ꯊꯝꯃꯦ ꯃꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯀꯣ ꯁꯤꯁꯦ ꯅꯥꯄꯤꯒ ꯆꯞ ꯃꯥꯟꯅꯕꯅꯦ ꯄꯪꯁꯟꯗ ꯁꯟꯗꯣꯛꯄꯅꯤꯅ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯁꯤꯅ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯍꯤꯜ ꯀꯧꯋꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯁꯤ ꯅꯣꯡꯅ ꯐꯨꯗꯠꯄꯤꯗꯅ ꯌꯦꯡꯉꯣ ꯃꯉꯛꯀ ꯂꯣꯏ ꯂꯦꯛꯊꯔ ꯂꯩꯔꯝꯃꯦ ꯂꯤꯂꯤꯌꯝꯅꯦ ꯁꯤꯁꯦ ꯑꯗꯨ ꯁꯤ ꯂꯤꯂꯤꯌꯝꯁꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯊꯥꯕꯅꯦ ꯁꯤ ꯌꯦꯜꯂꯣ ꯃꯆꯨꯁꯦ ꯑꯩ ꯑꯃꯨꯛꯐꯥꯎ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯂꯤꯂꯤꯌꯝꯁꯦ ꯀꯌꯥꯗꯤ ꯄꯥꯝꯗꯕꯅꯦ ꯑꯗꯨ ꯊꯥꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯍꯥꯏꯗ꯭ꯔꯦꯟꯖꯤꯌꯥ ꯁꯤꯒꯤ ꯍꯥꯏꯗ꯭ꯔꯦꯟꯖꯤꯌꯥꯁꯦ ꯃꯃꯥꯡ ꯆꯍꯤꯗ ꯕ꯭ꯂꯨ ꯑꯣꯏꯅ ꯁꯥꯠꯂꯦ ꯑꯗꯣ ꯍꯟꯗꯛꯁꯤꯅ ꯄꯤꯡ ꯑꯣꯏꯅ ꯁꯥꯠꯂꯦ ꯑꯗꯒꯤ ꯁꯤꯃꯗꯤ ꯃꯃꯤꯡ ꯈꯪꯗ꯭ꯔꯦ ꯀꯩꯅꯣꯗ ꯑꯩꯅ ꯁꯤꯁꯦ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯛꯄ ꯔꯣꯁꯅꯦ ꯀꯩꯅꯣꯗꯒꯤ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇꯒꯤ ꯑꯗꯒꯤ ꯁꯤꯒꯤꯁꯤꯅ ꯀꯔꯝꯕꯅꯣ ꯁꯤꯁꯤꯅ ꯂꯞ ꯁꯣꯡ ꯀꯧꯋꯦ ꯁꯤꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯁꯦꯟ ꯁꯦꯁꯤꯂꯤꯌꯥ ꯑꯗꯒꯤ ꯁꯤꯁꯤꯅ ꯀ꯭ꯋꯤꯟ ꯏꯂꯤꯖꯥꯕꯦꯠꯁꯦ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯞꯈꯤꯕꯒꯨꯝ ꯇꯧꯕꯅꯦ ꯁꯤꯁꯦ ꯅꯣꯡ ꯆꯨꯔꯛꯄꯁꯤꯗ ꯃꯥꯏ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣ ꯑꯝꯇ ꯂꯦꯛꯊꯔ ꯂꯩꯔꯦ ꯂꯣꯏꯅꯃꯛ ꯑꯁ ꯑꯩꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯁ꯭ꯅꯣ ꯄꯤꯁꯤꯡꯁꯦ ꯁ꯭ꯋꯤꯠ ꯄꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯇꯨꯔꯦ ꯂꯩꯕꯥꯛꯇ ꯂꯣꯏ ꯇꯨꯔ ꯂꯩꯔꯦ ꯁꯤꯅ ꯁꯤꯁꯦ ꯍꯥꯏꯗ꯭ꯔꯦꯟꯖꯤꯌꯥ ꯑꯅꯥꯕꯦꯜ ꯀꯧꯋꯦ ꯁꯤ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯦ ꯌꯥꯝꯁꯨ ꯊꯨꯅ ꯆꯥꯎꯋꯦ ꯁꯤꯃꯗꯤ ꯃꯃꯤꯡ ꯀꯩꯅꯣ ꯑꯩ ꯀꯥꯎꯔꯦ ꯁꯤꯁꯦ
ꯍꯌꯦꯡ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯝꯗ ꯁꯤꯁꯤꯅ ꯂꯦꯗꯤ ꯑꯣꯐ ꯁꯦꯂꯦꯠ ꯁꯤꯁꯨ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤꯅꯦ ꯁꯤ ꯍꯟꯗꯛꯇ ꯊꯥꯕ ꯔꯣꯁꯅꯦ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯍꯧꯋꯦ ꯁꯤꯁꯦ ꯁꯤꯁꯤꯅ ꯑꯥꯔꯠ ꯑꯦꯟꯖꯦꯜ ꯀꯧꯋꯦ ꯁꯤꯁꯦ ꯁꯤ ꯄꯥꯝꯕꯤꯁꯦ ꯃꯃꯥꯅꯦ ꯁꯤ ꯃꯆꯥꯈꯩꯁꯨ ꯃꯆꯥ ꯑꯩꯅ ꯆꯣꯡꯊꯣꯛꯄ 2-3 ꯂꯩꯔꯦ ꯁꯤꯗꯒꯤ ꯃꯆꯥ ꯂꯧꯔꯒ ꯑꯩꯅ ꯁꯟꯇꯣꯛꯄ ꯑꯁ ꯁꯤꯁꯦ ꯄꯤꯆꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯄꯤꯆꯁꯦ ꯆꯨꯝꯕ꯭ꯔꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯁꯤꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯟꯕ꯭ꯔꯥ ꯆꯨꯝꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯆꯨꯝꯕ꯭ꯔꯩ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯄꯤꯆ ꯍꯥꯏꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯩꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯁꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯗ ꯑꯍꯥꯟꯕ ꯊꯨꯡꯉꯕꯗ ꯊꯥꯈꯤꯕ ꯁꯤꯁꯤꯅ ꯄ꯭ꯂꯝ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯍꯩꯈꯥꯁꯦ ꯁꯤꯁꯤꯃꯨꯛ ꯊꯨꯝꯕ 2 ꯁꯨꯗ꯭ꯔꯦ ꯍꯥꯏꯁꯤꯅꯦ ꯏꯟꯇꯣꯛꯅ ꯍꯥꯎꯕꯖꯥꯠꯅꯤꯀꯣ ꯍꯟꯗꯛꯇꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯄꯥꯟꯗ꯭ꯔꯦ ꯑꯩꯒꯤ ꯔꯁꯕꯦꯔꯤꯁꯦ ꯑꯗꯨ ꯂꯦꯞꯇꯦꯀꯣ ꯑꯗꯨꯝ ꯄꯥꯜꯂꯦ ꯈꯔꯗꯤ ꯑꯗꯣ ꯌꯥꯝꯗꯤ ꯄꯥꯟꯗꯕ ꯁꯤꯁꯤꯅ ꯏꯟꯗꯤꯌꯟ ꯁꯝꯃꯔ ꯀꯧꯋꯦ ꯁꯤꯒꯤ ꯂꯩꯁꯦ ꯁꯤꯁꯤꯅ ꯏꯞꯇꯥꯏꯠ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ ꯃꯁꯛꯄꯨꯗꯤ ꯌꯥꯝ ꯐꯖꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯅꯝꯁꯤꯗꯤ ꯂꯣꯏꯔꯦ ꯅꯨꯡꯁꯤꯕꯗ ꯃꯅꯝꯁꯦ ꯈꯨꯅꯨꯡꯁꯤꯝꯅꯦ ꯁꯤꯅ ꯐꯦꯔꯤꯇꯦꯜ ꯃꯦꯖꯤꯛ ꯀꯧꯋꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯔꯣꯁꯁꯦ ꯁꯤꯁꯤꯅ ꯂꯤꯂꯤꯌꯝ ꯑꯩꯅ ꯉꯁꯥꯏꯁꯨ ꯎꯍꯟꯈꯤꯕꯗꯣ ꯁꯤꯒꯤ ꯏꯞꯇꯥꯏꯠ ꯔꯣꯁꯁꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯊꯥꯕꯅꯦ ꯔꯣꯁ ꯃꯅꯥ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯦꯜꯂꯝꯃꯤꯁꯦ ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯂꯛꯄꯁꯤꯗ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯃꯁꯥ ꯂꯣꯏ ꯈꯤꯡꯗꯣꯔꯛꯑꯦ ꯂꯩꯁꯨ ꯅꯥꯄꯤ ꯁꯤꯡꯕꯤ ꯂꯣꯏꯅꯃꯛ ꯁꯤꯁꯦ ꯑꯩ ꯂꯣꯏ ꯍꯦꯛꯇꯣꯛꯑꯕꯅꯤ ꯍꯧꯖꯤꯛ ꯍꯦꯛꯇꯣꯛꯑꯒ ꯑꯩ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯗꯕꯅꯤ ꯐꯖꯗ꯭ꯔꯥ ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯕꯤꯌꯨ ꯃꯌꯥꯝꯁꯨ